Nahang na sahi yam silakliba gi matik khanglakane madudi lupa lising ani piba Timex ki gari amana khanghaliba matamga lupa karor ama piba Rolex ki gari amana piba matamga khenade lupa lakul lom piba Chrome Hearts ki wallet ka lupa lising ama rom piba Pauna Bazar da yoliba wallet ka ani sida hapa yaba paisa gi chan chak managane lupa karor manga gi yumda leibaga lupa lak tara khak changna saba yumda leibaga ithanta ngai hauraba loneliness ki feeling di chak managane Mercedes ki car amana thauduna chatpa yaba mafum du fawba Maruti Suzuki ki car amana su adum chatpa ngame asengba nungaiba happiness haibasa aina sizinariba materialistic ki potsing na lepa yagadaba nate masa amana amagi thamoi masak khangnaduna aikhoi amamamdagi thorakliba nungsiba madi asengba thamoidagi thorakba minoktuna lepkadabane matam khudingmakta pukchil sengu chawthokpa pongthokpa tawridobane Be humble. Punsigi aroiba thawaiga hakchanga khainaraba matung nang ai pakpa chawwa chang chak manaba mafam amada yadagadawriba ni haibasa matam khudingmakta kawiroi dawone